ꯃꯇꯝꯗ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯅꯕꯒꯨꯝ ꯆꯠꯂꯤꯕ ꯆꯍꯤ ꯀꯨꯝꯖꯥ 2020 ꯂꯣꯏꯈꯤꯒꯗꯕ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 6ꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯦ ꯉꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯧꯕꯥꯜ ꯖꯤꯂꯥꯒꯤ ꯆꯤꯊꯤꯅꯤ ꯀꯨꯝꯖꯥ 2020 ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯃꯤꯌꯥꯝꯅ ꯆꯍꯤ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯆꯍꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯈꯤ ꯊꯥ 9 ꯍꯦꯟꯅ ꯂꯦꯞꯇꯨꯅ ꯆꯠꯊꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯉꯁꯤꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯃꯦ 4ꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯔꯐ꯭ꯌꯨ ꯉꯁꯤ ꯐꯥꯎꯕ ꯃꯆꯤꯠ ꯀꯨꯝꯊꯣꯛꯄ ꯅꯠꯇꯅ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯀꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯐꯥꯎꯕ ꯐꯪꯅꯈꯤꯗꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯆꯦꯟꯅꯈꯤꯗꯦ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯈꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯦꯞꯈꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯃꯆꯥ ꯃꯁꯨ ꯊꯥꯛꯆꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯔꯦꯂꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯀꯌꯥꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯈꯝꯊꯦꯡꯅ ꯑꯀꯥꯏꯕ ꯄꯤꯈꯤ ꯃꯇꯝ ꯁꯥꯡꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯑꯊꯤꯡꯕ ꯂꯩꯈꯤꯕꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯗꯨꯃꯛꯄꯨ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯍꯧꯈꯤꯕ ꯊꯥ ꯑꯃꯔꯣꯝꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯀꯌా ꯂꯩꯔꯝꯕ ꯑꯗꯨ ꯀꯣꯛꯄ ꯎꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯇꯧꯕ ꯎꯔꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯐꯖꯅ ꯆꯦꯜꯂꯦ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯕꯦꯡꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯅꯤꯡꯊꯤꯅ ꯍꯥꯡꯂꯦ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 19ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡꯗ ꯂꯥꯛꯇꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯎꯁꯣꯏꯄꯣꯛꯄꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯆꯪꯅ ꯁꯥꯒꯗꯕ ꯎꯁꯣꯏꯄꯣꯛꯄꯤ ꯃꯥꯔꯀꯦꯠ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯂꯤꯂꯣꯡꯒꯤ ꯆꯥꯎꯕꯣꯛ ꯃꯥꯏꯔꯦꯟ ꯈꯨꯜꯗ ꯂꯩꯕ ITI ꯁꯦꯟꯇꯔꯗ ꯁꯥꯒꯗꯕ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯍꯕ ꯑꯃꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯝꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯤꯂꯣꯡ ꯀꯔꯥꯝꯄꯥꯠꯇ ꯂꯩꯕ ꯍꯖ ꯍꯥꯎꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯥꯒꯗꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 4 ꯆꯪꯅ ꯁꯥꯒꯗꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯈꯤ ꯋꯥꯀꯞ ꯕꯣꯔꯗ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯤꯂꯣꯡꯒꯤ ꯀꯔꯥꯝꯄꯥꯠꯇ ꯂꯩꯕ ꯍꯖ ꯍꯥꯎꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ 3 ꯑꯃꯁꯨ ꯁꯪꯒꯥꯔꯝꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤ ꯑꯆꯠ ꯑꯋꯣꯛ ꯆꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯤꯄꯥꯏ ꯇꯧꯔꯒ ꯐꯨ ꯆꯩꯕꯅꯆꯤꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 10ꯗꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ नौना साबा मटोल अहम लेबा G+3 NX बिल्डिंग अमा संगाकी मणिपुर सरकार की PWD मखादा लुपा करोड़ 15 रोम चंगन साबा G+3 बिल्डिंग असिदा थौबाल की फैमिली कोर्ट डिस्ट्रिक्ट एंड सेशन जज की कोर्ट लीगल एड डिफेंस काउंसिल की ऑफिस ने सिंग लेगनी होगिबा डिसेंबर कुमार थोइदगी कुलुमदोइ फावबदा थौबाल डिस्ट्रिक्ट तसु विकसित भारत संकल्प यात्रा माय पाकना पांथोखरे लेबा असिगी प्राइम मिनिस्टर नरेंद्र मोदी ना होगिबा नवंबर 15 दा होंदोखिबा विकसित भारत संकल्प यात्रा कैंपेन असिगी मरुइबा पांडमदी मरुइना केंद्र लेंगाना लेबा असिगी मियामगी याफा थौरांगी पाइखलिबा थौरमसिंग मिपुम तिंगना खंगनबा अमदी मसिगी खुदोंचाबा सिंगसि मियामदा फंगनबा हाइबसिनी मणिपुर लेंगाकी फिशरीज डिपार्टमेंट ना स्पॉन्सर तौरगा डिस्ट्रिक्ट एडमिनिस्ट्रेशन थौबालना डिस्ट्रिक्ट असिगी तोंगान डिपार्टमेंट सिंगा खुचमनरगा पांथोकपा कैंपेन अदुदा डिस्ट्रिक्ट असिगी तोंगान डिपार्टमेंट सिंगी एक्सपर्ट सिंगना मखोई डिपार्टमेंट सिंगना मियामगिना पाइखलिबा स्कीम सिंग अदु मियामदा खंगनकी निमित हुनी चथगिबा कैंपेन असिगी मनुंगदा विकसित भारत संकल्प यात्रा हाइना कोर्स थेटपा ब्रेन अमना डिस्ट्रिक्ट असिगी तोंगान भमसिना कोइन चतुना मियामदा पाउजेल पिकी लोइनना लेमना लाइमगी खुदोंचाबा पीबा हेल्थ कैंप सिंगसु पांथोखी लोगदबा निमित तरुनिंदा ngairaba kumja 2023 चतख्रबसु लाकदरिबा अनौबु चही 2024 दि मियामगी याफबा चौखटपा इंगतपा तंगदु लेताबा पुंसी हाइबदु ओइरसनु